ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯏꯪꯕꯤ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛꯁꯤꯗ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛ꯫ ꯁꯤꯡꯗꯨꯁꯨ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯆꯥꯛꯎ ꯍꯥꯏꯕ ꯃꯌꯥꯗꯦ꯫ ꯃꯩꯈꯨ ꯃꯔꯛꯇꯨꯗ ꯃꯍꯥꯛ ꯌꯥꯝ ꯀꯟꯅ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯊꯕꯛ ꯆꯠꯅꯕ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯆꯥꯛ ꯄꯤꯔꯛꯂꯣ, ꯑꯩ ꯊꯕꯛ ꯊꯦꯡꯂꯤ꯫ ꯄ꯭ꯔꯞ ꯈꯔ ꯆꯥꯈ꯭ꯔꯒꯦ꯫ ꯊꯕꯛ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯆꯥꯛꯀꯁꯦ ꯆꯥꯐꯝ ꯊꯛꯐꯝꯒ ꯈꯪꯃꯟꯗꯗꯤ ꯇꯧꯔꯤꯕ ꯃꯁꯤꯗꯩꯁꯤꯗ ꯌꯨꯝꯗ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯁꯨꯗ ꯂꯩꯍꯧꯕ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯅꯅꯦ ꯂꯩꯔꯤꯕꯁꯤ ꯑꯩꯅ ꯄꯨꯝ ꯊꯤꯠꯂꯒ ꯍꯩꯃꯥ ꯇꯥꯗ꯭ꯔꯕ ꯀꯩꯅꯣ? ꯆꯥꯛ ꯄꯤꯔꯛꯂꯣ ꯍꯥꯏꯕꯅꯦ ꯅꯠꯇꯦ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯕ ꯅꯪꯒꯤꯁꯦ? ꯑꯌꯤꯡꯕꯤ ꯈꯔ ꯀꯤꯅ ꯈꯨꯝꯂꯛꯏ꯫ ꯃꯣꯏꯇꯥ ꯏꯟꯁꯥꯡꯁꯦ ꯊꯨꯝ ꯑꯃꯨꯛꯇ ꯊꯥꯛꯈꯤꯒꯦ꯫ ꯐꯥꯟꯁꯤꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ, ꯀꯨꯏꯔꯣꯏꯗ ꯊꯨꯝꯁꯤ ꯊꯥꯛꯂꯒ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯏꯁꯧ ꯅꯤꯡꯊꯦꯝ ꯁꯥꯎꯅ꯫ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯨꯝ ꯍꯦꯛ ꯇꯥꯛꯄꯒ ꯃꯩꯗꯒꯤ ꯏꯟꯁꯥꯡ ꯊꯥꯡꯊꯒꯅꯨ, ꯄꯨꯡꯈꯥꯏꯃꯨꯛ ꯁꯧꯍꯟꯗꯨꯅ ꯊꯝꯃꯨ, ꯊꯨꯝꯗ ꯇꯣꯝꯁꯤꯟꯕ ꯉꯝꯗꯦ, ꯃꯆꯤ ꯌꯥꯏ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯨꯒ ꯀꯨꯏꯔꯣꯏ ꯊꯨꯝ ꯊꯥꯛꯂꯒ ꯂꯣꯏꯔꯦ ꯀꯩ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯨꯝ ꯌꯥꯛꯄ ꯏꯟꯁꯥꯡ ꯄꯤꯖꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯌꯥꯛꯑꯣꯏꯌꯦ ꯃꯣꯏꯇꯥ꯫ ꯀꯔꯤ ꯌꯥꯛꯇꯕ? ꯑꯩ ꯊꯕꯛ ꯆꯠꯀꯅꯤ ꯈꯪꯂꯤꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅꯇꯁꯨ ꯊꯣꯡꯉꯨꯗꯅ꯫ ꯏꯕꯦꯝꯃ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯕꯁꯦ ꯅꯊꯤꯕꯣꯡꯗꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯅꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕ ꯑꯩꯁꯤꯕꯨ ꯊꯧ ꯂꯩꯇ ꯊꯧꯊꯤꯕ ꯆꯠꯄ ꯑꯣꯏꯅ ꯅꯪꯅ ꯎꯕ꯭ꯔꯥ? ꯆꯥꯛ ꯐꯥꯎ ꯄꯤꯖꯅꯤꯡꯗ ꯊꯦꯡꯅ ꯊꯣꯡꯂꯤꯕꯁꯦ? ꯃꯣꯏꯇꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯑꯩ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯖꯗꯦ꯫ ꯉꯁꯤꯁꯦ ꯆꯥꯛꯇꯤ ꯉꯟꯅ ꯊꯣꯡꯖꯕꯅꯤ, ꯑꯗ ꯁꯤꯡꯁꯦ ꯆꯥꯛꯇꯨꯗꯅ ꯃꯇꯝ ꯈꯖꯤꯛ ꯆꯪꯈꯤꯕꯅꯤ꯫ ꯂꯣꯏꯗꯧꯔꯤ, ꯑꯩ ꯆꯥꯛ ꯊꯤꯖꯔꯛꯂꯒꯦ꯫ ꯃꯆꯤꯟꯁꯤ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯃꯦꯕ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯀꯌꯥꯝ ꯊꯦꯡꯂꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯕ ꯉꯥꯏꯔꯤ, ꯁꯣꯝꯗ ꯑꯩꯗꯤ ꯊꯕꯛ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯊꯕꯛ ꯃꯄꯨꯗꯨꯅ ꯊꯤꯔꯩꯈꯩ ꯉꯥꯡꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯤ ꯇꯧꯕ ꯍꯥꯏꯕ ꯀꯩꯅꯣ? ꯀꯔꯤ ꯇꯧꯕ ꯍꯥꯏꯕ ꯀꯩꯅꯣꯕ? ꯑꯩꯗꯤ ꯊꯦꯡꯂꯦ, ꯊꯕꯛ ꯆꯠꯂꯤ, ꯑꯗꯨꯅ ꯑꯩꯅ ꯆꯥꯕ ꯐꯪꯂꯣꯏꯗꯧꯕ ꯆꯥꯛꯁꯤꯁꯨ ꯍꯩꯗꯣꯛꯈꯤꯕ ꯇꯥꯔꯦꯗꯅ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯆꯐꯨꯗꯨ ꯁꯥꯕꯒ ꯈꯪꯗ ꯇꯥꯞ ꯄꯥꯏ, ꯃꯊꯣꯡ ꯈꯪꯗꯦ ꯍꯦꯛꯇ ꯂꯪꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯆꯐꯨꯗꯨ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯥꯛꯁꯤꯡꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯐꯔꯃꯅꯤ, ꯁꯤꯗ ꯊꯣꯡꯅꯕ ꯅꯪꯅ ꯁꯤꯟꯕꯅꯤ, ꯆꯥꯍꯧꯔꯣ ꯆꯥꯛꯁꯦ ꯅꯇꯣꯝꯇ ꯍꯧꯅ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯑꯌꯤꯡꯕꯤ ꯃꯍꯥꯛ ꯀꯞꯂꯤ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯕꯨ ꯅꯨꯄꯥ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯀꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯑꯁꯨꯛ ꯇꯣꯟꯕ ꯑꯩꯒꯤ ꯃꯄꯣꯛ, ꯅꯣꯡꯃꯗ ꯑꯩꯅ ꯋꯥꯅ ꯇꯧꯖꯕ ꯊꯕꯛ ꯑꯃꯠꯇ ꯏꯄꯨꯔꯣꯏꯕ ꯑꯁꯤꯅ ꯃꯅꯥ ꯊꯥꯕꯤꯗꯕ꯫ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤꯡꯁꯦ ꯈꯪꯅꯕ ꯍꯣꯠꯅꯕꯅꯤꯀꯣ꯫ ꯑꯌꯤꯡꯕꯤ ꯀꯞꯇꯨꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤ ꯍꯤꯡꯒꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯕ ꯏꯟꯁꯥꯡ ꯍꯦꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯂꯥꯎꯅꯔꯛꯄꯗꯨ꯫ ꯇꯣꯃꯥꯎꯅ ꯑꯌꯣꯃ ꯅꯥꯏꯌꯦꯃꯤ ꯅꯨꯄꯤ ꯅꯪꯕꯣ, ꯐꯨꯔꯛꯀꯅꯣ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ꯫ ꯀꯦꯊꯕꯤ ꯁꯥꯎꯅ ꯇꯧꯍꯩꯕ꯭ꯔꯥ ꯇꯧꯍꯣꯏꯗꯕ꯭ꯔꯥ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯦꯅꯥꯠ ꯑꯗꯨ ꯁꯠꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯐꯨꯔꯤ꯫ ꯀꯔꯤꯒꯤ ꯅꯥꯕ? ꯂꯝ ꯍꯦꯜꯂꯝꯗꯥꯏ ꯆꯩ ꯆꯥꯒꯅꯤ ꯍꯥꯏꯕꯗꯤ ꯀꯥꯎꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯤꯅ ꯐꯨꯕ ꯄꯥꯝꯕꯁꯤꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯕꯁꯦ? ꯅꯨꯄꯤ ꯇꯣꯛꯑꯣꯕ, ꯑꯩꯕꯨ ꯅꯥꯕꯅ ꯂꯣꯏ ꯍꯥꯏꯕꯅꯦ, ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕ, ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯩ ꯃꯇꯨꯡ ꯁꯨꯡꯇꯧ ꯇꯧꯖꯔꯔꯣꯏꯒꯦꯕ꯫ ꯑꯗꯣꯝꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯥ ꯅꯪ ꯀꯌꯥꯗꯤ ꯁꯨꯔꯦ? ꯆꯩꯅꯥ ꯀꯣꯛꯈꯤꯕꯒ ꯑꯗꯨꯝ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯑꯩꯅ ꯅꯃꯥꯟꯅꯕ ꯌꯨ ꯊꯛꯄꯁꯤꯡꯗꯨꯒ ꯄꯨꯟꯒꯅꯨ, ꯅꯪꯁꯨ ꯌꯨ ꯊꯛꯄ ꯍꯩꯔꯛꯀꯅꯤ, ꯅꯨꯄꯤ ꯐꯨꯕ ꯍꯩꯔꯛꯀꯅꯤ, ꯑꯩꯅ ꯃꯗꯨ ꯄꯥꯝꯖꯗꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯪ ꯏꯟꯗꯦꯕ, ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯀꯤꯗ꯭ꯔꯦꯅ ꯇꯥꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯗꯤ ꯀꯤꯅꯕ ꯐꯨꯕ ꯇꯥꯕꯅꯤ꯫ ꯑꯌꯣꯏꯃ ꯅꯨꯄꯤ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ, ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ, ꯑꯩ ꯅꯥꯔꯦ ꯍꯥꯏꯕ꯫ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯌꯤꯡꯕꯤ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯥꯒꯤ ꯀꯦꯊꯕꯤꯁꯦ ꯃꯄꯨꯔꯣꯏꯕꯁꯤꯕꯨ ꯑꯃꯨꯛ ꯐꯨꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯀꯔꯝ ꯇꯧꯅꯤ? ꯃꯆꯤꯡ ꯐꯠꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯇꯧꯍꯩꯗꯦꯒ ꯈꯪꯗꯦ ꯍꯦꯛꯇ ꯐꯨꯏꯌꯦꯃꯤ꯫ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯈꯪꯗꯣꯛꯄꯤꯔꯨꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯇꯣꯃꯥꯜ ꯑꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯁꯣꯏꯗꯅ ꯀꯥꯏꯔꯅꯤ꯫
ꯑꯁꯤꯃꯁꯨ ꯄꯨꯔꯥ ꯇꯪꯈꯥꯏ ꯁꯤꯕꯅꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯑꯗꯨꯅꯗꯤ ꯅꯨꯄꯤꯁꯤꯅ ꯃꯊꯛꯇ ꯑꯗꯨꯝ ꯀꯥꯔꯒ ꯂꯋꯥꯏ ꯅꯨꯇꯣꯟꯗ ꯅꯦꯜꯂꯛꯄ ꯇꯥꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥꯗꯒ ꯇꯧꯕ ꯑꯣꯏꯌꯨ ꯀꯦꯊꯕꯤꯁꯦ ꯅꯍꯥꯟꯅ ꯃꯄꯥꯝ ꯌꯧꯔꯅꯤ ꯑꯌꯤꯡꯕꯤ ꯉꯥꯡꯗꯨꯅ ꯀꯦꯊꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯎꯔꯤ ꯃꯥꯡꯒꯣꯜꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯇꯣꯃꯥꯜ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯀꯞꯂꯤ ꯀꯦꯊꯕꯤ ꯃꯥꯅ ꯃꯈꯨꯠꯇ ꯐꯦꯅꯥꯠ ꯑꯃ ꯄꯥꯏ ꯇꯣꯃꯥꯜꯗ ꯁꯦꯠ ꯀꯟꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯁꯦ ꯁꯨꯝ ꯇꯧꯔꯕꯅꯤꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯕ ꯇꯥꯔꯦ ꯍꯥꯏꯔꯦꯗꯅ ꯑꯩꯁꯨ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯅ ꯁꯤꯗ ꯁꯨꯝ ꯍꯟꯖꯤꯟ ꯐꯨꯕꯁꯤꯕꯨ ꯀꯩꯅꯣ ꯐꯨꯕꯁꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯂꯒ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯀꯔꯤ ꯊꯃꯣꯏꯅꯣ ꯅꯨꯄꯤ ꯀꯔꯤꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯑꯩꯒꯤ ꯊꯃꯣꯏ ꯌꯥꯎꯗꯤ ꯑꯗꯨꯅ ꯑꯩꯗꯤ ꯅꯪ ꯍꯥꯠꯇꯣꯛꯇꯧꯔꯤꯌꯦ ꯑꯌꯤꯡꯕꯤ ꯆꯪꯁꯤꯟꯗꯨꯅ ꯀꯦꯊꯕꯤꯕꯨ ꯈꯥꯝꯗꯣꯔꯛꯏ ꯀꯦꯊꯕꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯂꯩꯀꯥꯏ ꯃꯤꯗꯒ ꯎꯈ꯭ꯔꯕꯗꯤ ꯐꯖꯅ ꯉꯥꯡꯅꯔꯔꯣꯏꯌꯦ ꯁꯤ ꯇꯣꯃꯥꯜꯁꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯐꯨꯔꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨꯁꯤ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦꯕ ꯁꯤ ꯑꯌꯤꯡꯕꯤꯅ ꯈꯥꯝꯗꯣꯔꯛꯄꯗꯨꯗ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕ ꯐꯨꯕꯗꯨ ꯂꯦꯞꯂꯝꯃꯤ ꯀꯦꯊꯕꯤ ꯁꯥꯎꯅ ꯅꯪ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯕ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯦ ꯈꯪꯉꯨ ꯅꯪ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯦꯊꯕꯤ ꯇꯣꯛꯂꯣ ꯀꯦꯊꯕꯤꯅ ꯇꯥꯎꯅ ꯏꯆꯦ ꯅꯪꯁꯨ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯔꯣꯏꯗꯣꯏꯅꯣꯕ ꯑꯩꯅ ꯄꯥꯝꯗꯦ ꯇꯤꯟꯅꯒꯅꯨꯅ ꯍꯥꯏꯔꯃꯛꯇꯗ ꯑꯁꯤꯒꯤ ꯍꯨꯏ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕ ꯃꯥꯟꯕ ꯑꯁꯤꯅ ꯇꯤꯟꯅꯔꯤꯕ ꯂꯣꯏꯅꯔꯤꯕ ꯃꯈꯣꯏꯒ ꯄꯨꯟꯗꯨꯅ ꯌꯨ ꯐꯥꯎꯕ ꯊꯛꯀꯦ ꯇꯧꯔꯝꯂꯤꯕꯅꯤ ꯑꯁꯤꯗꯕꯨ ꯑꯩꯅ ꯁꯥꯎꯔꯣꯏꯗꯣꯏꯁꯤ ꯀꯥꯏꯗꯅꯣꯕ ꯏꯆꯦ ꯑꯗꯨꯕꯨ ꯍꯥꯏꯕ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯁꯤꯗ ꯅꯪꯅ ꯈꯨꯠꯀ ꯊꯥꯗꯨꯅ ꯐꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯐꯠꯇꯦꯀꯣ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯐꯠꯇꯦ ꯄꯥꯞ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯀꯣ ꯃꯇꯨꯡ ꯇꯧꯒꯅꯨ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛꯇꯣ ꯑꯩ ꯑꯁꯤ ꯄꯥꯝꯗꯦ ꯃꯁꯤꯃꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯕꯅꯤ ꯏꯆꯦ ꯍꯟꯖꯤꯟ ꯍꯥꯏꯔꯕꯅꯤ ꯊꯦꯝꯗꯨꯅꯁꯨ ꯀꯌꯥ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯧꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯀꯣꯛꯆꯥꯎꯕ ꯑꯁꯤꯅ ꯑꯩꯅ ꯁꯥꯎꯅꯕ ꯊꯕꯛ ꯌꯥꯝꯅ ꯃꯥꯅ ꯇꯧꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯆꯤꯡꯁꯤ ꯀꯥꯔꯛꯇꯅ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯇꯥꯕ ꯃꯥꯅ ꯂꯝ ꯍꯦꯟꯖꯕꯒꯤꯅꯤ ꯑꯩꯒꯤ ꯏꯔꯥ ꯅꯠꯇꯦ ꯏꯆꯦ ꯑꯌꯤꯡꯕꯤ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯁꯨ ꯀꯦꯊꯕꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕ ꯊꯕꯛꯇꯨꯗꯤ ꯀꯔꯤꯒꯤ ꯇꯧꯔꯨꯔꯤꯕꯅꯣ ꯇꯣꯃꯥꯜ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯒ ꯏꯇꯩꯃ ꯑꯩꯗꯤ ꯌꯥꯖꯗꯕꯅꯤ ꯃꯣꯏꯒ ꯄꯨꯜꯂꯒ ꯌꯨ ꯊꯛꯄꯗꯣ ꯑꯗꯨꯗ ꯃꯣꯏ ꯃꯌꯥꯝꯅ ꯅꯨꯄꯤꯅ ꯉꯝꯕ ꯑꯗꯨ ꯑꯗꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯏꯅꯤ ꯀꯦꯊꯕꯤ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯥꯅꯤꯡꯗꯦ ꯅꯪꯕꯨ ꯃꯈꯣꯏꯅ ꯊꯥꯛꯄ꯭ꯔꯣ ꯑꯩꯅ ꯅꯪꯁꯦ ꯂꯩꯉꯣꯏ ꯅꯤꯛꯂꯒ ꯊꯥꯛꯂꯤꯕ ꯑꯩꯅ ꯉꯝꯅꯤ ꯃꯣꯏꯒꯤ ꯃꯊꯧ ꯀꯩ ꯂꯩꯒꯦ ꯌꯥꯔꯤꯁꯦ ꯀꯦꯊꯕꯤ ꯑꯃꯨꯛꯇ ꯇꯣꯛꯂꯣ ꯍꯩꯇꯣꯃꯥꯜ ꯅꯪꯁꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯐꯖꯔꯦ ꯈꯣꯏꯅ ꯆꯤꯛꯄ ꯌꯥꯝ ꯃꯥꯜꯂꯤ ꯃꯇ꯭ꯔꯪ ꯄꯣꯝꯂꯒ ꯃꯤꯡꯁꯦꯜ ꯌꯦꯡꯂꯒ ꯁꯣꯛꯂꯤꯕꯁꯤꯡꯗꯣ ꯍꯤꯗꯥꯛ ꯍꯥꯞꯂꯁꯨ ꯆꯠꯂꯣ ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯤꯊꯤꯛꯀꯤꯔꯨꯝ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯀꯦꯊꯕꯤ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯋꯥꯅꯦꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯌꯨꯔꯦꯝ ꯊꯛꯄ ꯈꯔꯒ ꯄꯨꯟꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯑꯗꯅꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯐꯨꯔꯤꯕꯗꯣ ꯄꯦꯟꯃꯜꯂꯛꯇꯕꯒꯤꯅꯤ ꯑꯗꯨꯕꯨ ꯀꯦꯊꯕꯤ ꯐꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗ ꯑꯗꯨꯝꯅ ꯐꯨꯕ ꯆꯩꯕ ꯇꯧꯕꯗꯤ ꯐꯠꯇꯦ ꯃꯇꯨꯡ ꯇꯧꯒꯅꯨ ꯅꯪꯅ ꯄꯥꯝꯗꯕꯁꯤꯡꯗꯣ ꯏꯔꯦꯟꯖꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯊꯦꯝꯂꯒ ꯍꯥꯏꯌꯨ ꯏꯋꯥ ꯏꯄꯨꯔꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤꯅꯦ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤꯀꯣ ꯍꯣꯏ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦꯁꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯝꯁꯤꯜꯂꯛꯂꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛꯇ ꯇꯧꯔꯒꯦ ꯅꯪ ꯇꯥꯗꯗꯣ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯈꯤꯗꯦ ꯑꯗꯨꯅ ꯆꯥꯛ ꯉꯟꯅ ꯊꯣꯡꯗꯕ ꯌꯥꯗꯦ ꯑꯌꯤꯡꯕꯤ ꯀꯦꯊꯕꯤ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝ ꯃꯥꯡꯒꯣꯟ ꯃꯆꯤ ꯑꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯕꯗꯨꯗ ꯌꯨꯝꯗ ꯂꯩꯔꯝꯗꯕꯒꯤ ꯁꯣꯏꯗꯅ ꯉꯥꯡꯂꯛꯂꯅꯤ ꯃꯍꯥꯛ ꯑꯗꯨꯝ ꯈꯪꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯤꯡꯊꯦꯝ ꯏꯁꯧ ꯇꯧꯔꯛꯏ ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯤꯕꯅꯤꯅꯤ ꯅꯪ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕ ꯅꯠꯇꯦ ꯀꯦꯊꯕꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯈꯥꯝꯗꯣꯛꯂꯨꯕꯅꯤ ꯏꯁ ꯊꯧ ꯂꯩꯇꯅ ꯊꯧ ꯊꯤꯔꯨꯔꯤꯕꯅꯤꯅ ꯅꯊꯧ ꯂꯩꯇꯦ ꯂꯩꯀꯥꯏꯁꯤꯗ ꯃꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯅꯥ ꯈꯠꯅꯔꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯨꯔꯤꯕꯅꯦꯕ ꯅꯪ ꯑꯗꯨꯏ ꯅꯠꯇꯦ ꯃꯣꯏꯇ ꯌꯨꯝ ꯊꯪꯅꯕꯁꯤꯗ ꯀꯦꯊꯕꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕꯗꯨ ꯇꯥꯕꯗꯨꯗ ꯈꯥꯝꯗꯣꯛꯄ ꯆꯠꯂꯨꯕꯅꯤ ꯇꯣꯃꯥꯜꯗꯣ ꯀꯦꯊꯕꯤꯅ ꯐꯨꯕꯒꯤ ꯃꯃꯥꯏꯒ ꯂꯣꯏꯅ ꯀꯥꯏꯍꯧꯔꯤ ꯑꯩꯅ ꯆꯠꯇꯨꯅ ꯈꯥꯝꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯇꯣꯃꯥꯜꯗꯣ ꯐꯤꯕꯝꯕꯨ ꯇꯥꯔꯝꯂꯣꯏ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟꯗ ꯈꯨꯝꯂꯛꯀꯅꯨ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯤꯅ ꯉꯝꯅ ꯄꯥꯟꯕ ꯏꯃꯨꯡꯗꯨꯗ ꯆꯪꯂꯝꯕ ꯌꯥꯔꯣꯏ ꯍꯦꯛ ꯆꯪꯂꯝꯂꯕ ꯅꯈꯣꯡꯗꯨ ꯊꯨꯗꯦꯛꯂꯦ ꯈꯪ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯅꯤꯡꯊꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯁꯔꯩ ꯌꯥꯝꯅ ꯀꯜꯂꯤ ꯑꯌꯤꯡꯕꯤ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯁꯔꯩ ꯑꯁꯤꯕꯨ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ
ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯑꯏꯪꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯉꯥꯡ ꯌꯥꯎꯔꯕ ꯃꯇꯨꯡꯁꯤꯗꯅ ꯍꯦꯜꯂꯤ ꯊꯕꯛ ꯌꯥꯝꯕ ꯅꯤꯡꯊꯦꯝꯒ ꯁꯔꯩꯕꯨ ꯏꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯆꯥꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯑꯏꯪꯕꯤ ꯇꯁꯦꯡꯅ ꯋꯥꯔꯤ ꯃꯅꯦ ꯃꯀꯨꯁꯨ ꯂꯩꯈꯤꯗꯕꯅ ꯑꯏꯪꯕꯤ ꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯅꯤꯡꯊꯦꯝ ꯊꯕꯛ ꯆꯠꯀꯗꯧꯕꯒꯤ ꯀꯥꯗ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯇꯨꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯀꯞꯈꯠꯂꯛꯏ ꯅꯤꯡꯊꯦꯝ ꯑꯉꯥꯡ ꯀꯞꯂꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯍꯩ ꯑꯏꯪꯕꯤ ꯀꯗꯥꯏ ꯂꯩꯒꯦ ꯑꯉꯥꯡ ꯀꯞꯄꯦ ꯇꯥꯗ꯭ꯔꯣ ꯍꯩ ꯑꯏꯪꯕꯤ ꯑꯏꯪꯕꯤ ꯃꯅꯤꯡꯗ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕꯅ ꯃꯔꯝ ꯑꯣꯏ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯃꯍꯥꯛ ꯇꯥꯔꯝꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯀꯟꯅ ꯀꯞꯄꯗꯨꯗ ꯅꯤꯡꯊꯦꯝ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯄꯝꯈꯠꯂꯤ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯨ ꯅꯤꯡꯉꯥꯏꯗꯤ ꯀꯠꯂꯤꯅꯤ ꯍꯥ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ ꯂꯣꯏꯅ ꯆꯣꯠꯂꯤꯕ ꯁꯤ ꯇꯧꯅꯤꯁꯤ ꯈꯪꯂꯕꯅꯦꯕ ꯑꯩꯅ ꯅꯤꯡꯊꯦꯝ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯐꯤꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯛꯄꯅ ꯂꯣꯏꯅ ꯆꯣꯠꯈ꯭ꯔꯤ ꯅꯤꯡꯊꯦꯝ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯀꯧꯔꯛꯏ ꯑꯏꯪꯕꯤ ꯇꯥꯗ꯭ꯔ ꯅꯪ ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯅꯥꯗꯣ ꯄꯪꯂꯕ꯭ꯔꯣ ꯑꯏꯪꯕꯤ ꯃꯄꯨꯔꯣꯏꯕꯅ ꯀꯟꯅ ꯀꯧꯔꯛꯄꯗꯨꯗ ꯑꯏꯪꯕꯤ ꯃꯍꯥꯛ ꯇꯥꯔꯗꯨꯅ ꯇꯍꯥꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯀꯗꯥꯏꯗ ꯁꯤꯔꯨꯔꯤꯕꯅꯣ ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯂꯨꯕꯅꯤ ꯇꯥꯍꯧꯗ꯭ꯔꯦ ꯇꯥꯔꯣꯏꯕ ꯅꯪ ꯁꯤ ꯀꯔꯤ ꯁꯥꯔꯤ ꯌꯦꯡꯉꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯌꯦꯡꯉꯣꯕꯁꯦ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤꯕ ꯑꯏꯪꯕꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯑꯉꯥꯡꯗꯨ ꯂꯧꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯋꯥꯍꯪꯁꯨ ꯍꯪꯂꯛꯏ ꯀꯩꯗꯧꯕꯗ ꯆꯣꯠꯈ꯭ꯔꯤꯅꯣ ꯏꯁꯤꯡ ꯍꯩꯖꯤꯟꯈ꯭ꯔꯤꯕ꯭ꯔꯥ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅꯣ ꯑꯉꯥꯡꯅ ꯃꯄꯥꯟ ꯊꯣꯛꯆꯤꯟꯕꯗ ꯆꯣꯠꯂꯤꯕꯅꯤ ꯅꯠꯇꯦ ꯑꯩꯕꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯗꯥꯎꯒꯤ ꯌꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯏꯁꯧꯁꯦ ꯂꯥꯡꯅꯕ ꯅꯪꯅ ꯑꯗꯨꯝ ꯁꯤꯟꯕꯅꯤ ꯅꯠꯇꯦ ꯑꯩ ꯊꯕꯛ ꯆꯠꯇꯧꯔꯦ ꯈꯪꯂꯗꯤ ꯀꯣꯟꯗꯣ ꯀꯣꯟꯅ ꯑꯩ ꯆꯠꯈ꯭ꯔꯒ ꯐꯦꯡꯉꯧꯕ ꯀꯩꯗꯧꯒꯦꯕ ꯅꯪ ꯂꯩꯀꯥꯏ ꯀꯣꯏꯕ ꯅꯪ ꯍꯧꯔꯨꯔꯦ ꯃꯇꯥꯒꯣ ꯀꯣꯟꯗꯣ ꯄ꯭ꯔꯞ ꯐꯦꯡꯂꯤꯅꯦꯕ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯇꯨꯝꯂꯤꯉꯩ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦ ꯈꯟ ꯀꯣꯟꯗꯨ ꯐꯦꯡꯕꯅꯤ ꯑꯉꯥꯡ ꯍꯧꯒꯠꯂꯛꯂꯕꯗꯤ ꯄꯣꯔꯒ ꯊꯕꯛ ꯇꯧꯕꯗꯣ ꯋꯥꯏꯌꯦ ꯑꯗꯨꯒꯤꯅꯤ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯍꯧꯒꯠꯂꯛꯂꯒ ꯊꯕꯛ ꯆꯠꯇꯧꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯣꯏꯔꯕ ꯑꯩꯉꯣꯟꯗ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯦꯕ ꯐꯤꯔꯣꯟꯁꯤꯁꯨ ꯄꯨꯝꯆꯣꯠ ꯐꯔꯝꯃꯅꯤ ꯁꯤ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯀꯃꯥꯏꯅ ꯆꯠꯇꯧꯔꯤ ꯑꯉꯥꯡ ꯉꯥꯏꯍꯥꯛ ꯄꯣꯔꯒ ꯊꯕꯛ ꯇꯧꯕꯗ ꯋꯥꯔꯕꯅꯤꯅꯦ ꯅꯪꯁꯦ ꯑꯩꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯒꯨꯝ ꯁꯨꯔꯕꯗꯤ ꯅꯪꯗꯤ ꯋꯥꯔꯤꯅ ꯋꯥꯊꯗꯅ ꯁꯤꯈꯤꯗꯧ ꯃꯤꯗꯥꯅꯤꯅꯦ ꯑꯏꯪꯕꯤ ꯈꯖꯤꯛꯇꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯈꯠꯅꯔꯨꯗꯅ ꯀꯥꯟꯅꯗꯦ ꯈꯟ ꯃꯍꯥꯛ ꯇꯞꯊꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯐꯔꯦꯁꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯌꯥꯔꯦ ꯐꯤꯗꯣ ꯑꯃ ꯍꯣꯡꯗꯣꯛꯄꯤꯔꯒ ꯊꯕꯛꯇꯨ ꯆꯠꯄꯤꯔꯣ ꯖꯇ꯭ꯔꯥ ꯇꯧꯗꯨꯅ ꯁꯦꯠꯂꯕ ꯐꯤ ꯑꯁꯤꯕꯨ ꯑꯩꯅ ꯍꯣꯡꯗꯣꯛꯂꯒ ꯑꯇꯣꯞꯄ ꯐꯤꯔꯣꯟ ꯑꯃꯨꯛ ꯁꯦꯠꯇꯨꯅ ꯑꯩꯅ ꯎ ꯌꯥꯟꯕ ꯆꯠꯀꯗꯧꯔꯤꯕ ꯖꯇ꯭ꯔꯥ ꯇꯧꯕ ꯂꯣꯏꯈ꯭ꯔꯕ ꯐꯤꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯤ ꯁꯦꯠꯂꯒ ꯆꯠꯀꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯊꯕꯛꯇꯣ ꯆꯠꯇ꯭ꯔꯕꯁꯨ ꯇꯣꯛꯂꯒꯦ ꯗꯥꯎꯒ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯎ ꯌꯥꯟꯕꯗ ꯎꯊꯛꯇꯒꯤꯒ ꯇꯥꯔꯛꯂꯒ ꯁꯤꯈꯤꯗꯧ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯧꯍꯩꯗꯦꯕ ꯉꯁꯤꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯊꯕꯛꯇꯨ ꯍꯦꯛ ꯂꯦꯞꯄꯤꯔꯣ ꯑꯗꯣ ꯐꯤꯗꯨꯗꯤ ꯍꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯑꯩ ꯁꯨꯖꯔꯨꯔꯒꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯦꯞꯂꯗꯧꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯕꯅꯤꯅ ꯆꯔꯥꯁꯨ ꯍꯦꯟꯕ ꯇꯥꯔꯦ ꯑꯏꯪꯕꯤ ꯈꯨꯝꯂꯨꯗ꯭ꯔꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯌꯥꯝꯅ ꯈꯨꯝꯕ ꯉꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯥ ꯌꯥꯝ ꯀꯤꯅ ꯆꯠꯆꯕꯅꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯏꯪꯕꯤ ꯃꯃꯥꯅ ꯆꯥꯛ ꯆꯥꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃ ꯃꯆꯥꯅꯨꯄꯤꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯥꯅ ꯄꯝꯃꯤ ꯆꯥꯎꯔꯦꯅꯦ ꯍꯦ ꯁꯨꯁꯦ ꯀꯨꯏꯅ ꯎꯔꯨꯗꯕꯩꯔ ꯀꯩꯅꯣ ꯀꯨꯆꯨꯒꯁꯤ ꯌꯥꯝꯅ ꯉꯧꯔꯝꯃꯤ ꯃꯤ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥꯒꯤ ꯑꯏꯪꯕꯤꯌꯥ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯃꯇ ꯆꯥꯗ꯭ꯔꯕꯔꯣ ꯅꯌꯥꯡꯗꯨ ꯌꯥꯝꯅ ꯀꯪꯂꯤꯅꯦ ꯍꯥꯟꯅꯗꯤ ꯅꯌꯥꯗꯨ ꯆꯧꯔꯕꯁꯨ ꯅꯁꯥꯗꯨꯅ ꯅꯣꯏꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯈꯪꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦꯍꯦ ꯏꯕꯦꯝꯃ ꯅꯈꯖꯥꯏꯒꯗꯣ ꯏꯀꯣꯞ ꯀꯣꯞꯂꯗꯅ ꯅꯌꯥ ꯑꯆꯧꯕꯗꯨꯅ ꯇꯣꯡꯊꯣꯛꯂꯒ ꯂꯩꯔꯕꯅꯤꯅ ꯁꯥꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯆꯥꯗꯕꯒꯤ ꯅꯠꯇꯦꯗ ꯏꯃꯥ ꯑꯉꯥꯡ ꯌꯥꯎꯕꯁꯤꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯒ ꯄꯣꯊꯥꯕ ꯐꯪꯗꯕꯒꯤ ꯇꯧꯔꯤꯕꯅꯤ ꯅꯤꯡꯊꯦꯝꯗꯨꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ꯭ꯔꯣ ꯃꯥꯕꯣ ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥ ꯃꯥꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝ ꯄꯨꯔꯤꯕꯅꯤ ꯁꯤꯗ ꯂꯣꯏꯔꯦ ꯃꯥꯒꯤ ꯋꯥ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯁꯤꯡ ꯐꯥꯎꯕ ꯑꯩꯅ ꯈꯥꯏ ꯏꯃꯥ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯐꯅ ꯃꯥꯅ ꯌꯨꯝ ꯄꯨꯒꯦꯔ ꯄꯨꯔꯣꯏꯔ ꯌꯨꯝꯗꯨꯗ ꯅꯕꯥꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯍꯥꯏꯕ ꯃꯁꯤꯗ ꯃꯥꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯀꯅꯥ ꯂꯥꯛꯂꯒ ꯄꯥꯡꯗꯧꯔꯤꯕꯅꯣ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗꯗꯤ ꯃꯐꯩꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯅꯪꯅ ꯇꯧꯔꯝꯗꯣꯏꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯀꯩꯁꯤ ꯊꯥꯊꯥꯒꯤ ꯊꯕꯛ ꯅꯠꯇꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯝ ꯊꯣꯛꯂꯒ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯈꯤꯕꯗꯨꯅ ꯐꯕꯅꯤ ꯑꯗꯨꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯄꯣꯊꯥꯕ ꯐꯪꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯥꯏꯁꯤꯗꯕꯨ ꯍꯣꯔꯦꯟ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯃꯁꯤꯁꯨ ꯇꯔꯥꯏ ꯈꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯅꯨꯄꯤꯇꯅ ꯈꯪꯒꯅꯤ ꯊꯕꯛꯀꯤ ꯋꯥꯗꯤ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ ꯑꯗ ꯅꯌꯥ ꯅꯨꯄꯥꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ
ꯄꯨꯔꯥ ꯏꯁꯧ ꯃꯄꯤꯅꯤ ꯊꯕꯛ ꯑꯃ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯉꯥꯡꯗꯣꯏꯗ ꯇꯧꯔ ꯂꯩ ꯃꯥꯒꯤ ꯏꯁꯧꯁꯤꯗꯅꯤ ꯑꯩꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯕꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯅ ꯏꯆꯥꯗ ꯌꯥꯝꯅ ꯑꯣꯠꯅꯩ ꯇꯧꯕ꯭ꯔꯣ ꯍꯦ ꯑꯗꯨꯝꯅꯒ ꯇꯧꯔꯗꯤ ꯃꯥ ꯀꯌꯥꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯕꯨꯡꯁꯤꯡꯁꯤꯗ ꯇꯥꯛꯂꯒ ꯃꯔꯤꯜ ꯇꯤꯡꯍꯟꯒꯦ ꯑꯗꯨꯝꯕꯗꯤ ꯇꯧꯗꯦꯗ ꯏꯃꯥ ꯃꯥꯒꯤ ꯍꯥꯏꯕꯨ ꯏꯁꯧ ꯈꯔ ꯂꯥꯡꯕ ꯈꯔ ꯉꯥꯡꯒꯟꯕ ꯁꯤ ꯈꯛꯇꯅꯤ ꯑꯇꯩ ꯑꯍꯦꯟꯕ ꯇꯧꯗꯦ ꯑꯗ ꯑꯩꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯁꯨꯝ ꯍꯩꯅꯗ ꯇꯧꯕꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯝꯗ ꯂꯥꯛꯄꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯈꯔ ꯊꯦꯡꯅꯍꯜꯂꯨ ꯃꯥ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯏꯪꯕꯤ ꯉꯁꯥꯏ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯗꯥꯏ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯆꯥꯛ ꯇꯣꯛꯂꯒ ꯌꯨꯝꯗ ꯐꯠ ꯍꯜꯂꯛꯎ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯁꯨ ꯋꯥꯐꯝꯗꯣ ꯍꯥꯏꯕꯅꯤ ꯑꯗ ꯃꯃꯥ ꯂꯩꯃꯅ ꯃꯥ ꯊꯤꯟꯕꯤꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯃꯛ ꯍꯥꯏꯔꯤ ꯃꯃꯥꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯑꯏꯪꯕꯤ ꯃꯍꯥꯛꯁꯨ ꯃꯔꯩ ꯇꯧꯔꯨꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯂꯩꯃꯅ ꯑꯏꯪꯕꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯅꯦꯝꯄꯣꯛ ꯑꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯑꯏꯪꯕꯤ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯃꯁꯥꯗꯨꯅꯤ ꯍꯦꯛ ꯇꯥꯖꯩ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯅ ꯆꯩꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯂꯩꯃ ꯃꯍꯥꯛꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ ꯂꯩꯃ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯦꯝ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯈꯤ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯃꯃꯤ ꯁꯥꯝꯈꯤ ꯅꯤꯡꯊꯦꯝ ꯁꯥꯎꯔꯞꯅ ꯑꯩꯅ ꯅꯉꯣꯟꯗ ꯅꯄꯥꯝꯗ ꯀꯨꯏꯅ ꯂꯩꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯏꯪꯕꯤ ꯏꯉꯛ ꯍꯦꯡꯉꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯊꯨꯅ ꯍꯣꯡꯂꯛꯂꯤꯕ ꯁꯛꯇꯝꯗꯨꯗ ꯉꯛꯃꯟꯈꯤꯕꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯦꯞꯂꯤ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯀꯅꯥꯗꯣꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯃꯤꯅ ꯉꯥꯡꯕ ꯁꯛꯄꯗꯒ ꯈꯨꯝꯗ꯭ꯔꯤꯁꯦ ꯑꯏꯪꯕꯤ ꯏꯈꯪ ꯈꯪꯅ ꯀꯩꯅꯣꯅꯦ ꯏꯃꯥꯅ ꯀꯔꯤꯒꯤ ꯏꯃꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤꯅ ꯉꯁꯤꯗꯤ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯛꯀꯦꯕ ꯅꯤꯡꯊꯦꯝ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯊꯣꯉꯥꯛ ꯆꯩ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯛꯂꯒ ꯇꯨꯃꯤꯟ ꯑꯉꯥꯡ ꯄꯝꯗꯨꯅ ꯂꯦꯞꯂꯤꯕ ꯑꯏꯪꯕꯤꯗ ꯁꯦꯠ ꯍꯦꯛꯇ ꯀꯟꯕ ꯍꯧꯔꯛꯏ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯎꯁꯤꯠꯇꯕ ꯃꯇꯨꯡ ꯇꯧꯈꯤꯗ꯭ꯔꯥ ꯑꯩꯍꯣꯏꯃ ꯃꯣꯏꯇꯥ ꯀꯔꯤꯅꯣ ꯅꯥꯏꯌꯦ ꯑꯉꯥꯡꯗ ꯄꯥꯟꯒꯅꯤꯌꯦ ꯅꯤꯡꯊꯦꯝ ꯑꯏꯪꯕꯤꯗꯒꯤ ꯃꯆꯥꯗꯨ ꯐꯠ ꯂꯧꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯄꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯑꯏꯪꯕꯤꯕꯨ ꯑꯗꯨꯃꯛ ꯐꯨꯔꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗ ꯇꯧꯕꯁꯦ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯈꯪꯕ꯭ꯔꯗꯣ ꯏꯃꯥꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯃꯣꯏꯇꯥ ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ ꯃꯊꯪ ꯑꯁꯨꯝꯅ ꯑꯩ ꯇꯧꯖꯔꯔꯣꯏꯌꯦ ꯀꯔꯤ ꯂꯥꯟꯕ ꯑꯩꯅꯗꯨ ꯐꯖꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯒꯤ ꯋꯥꯕꯨ ꯎꯁꯤꯠꯇꯗꯨꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯩꯒꯤ ꯌꯨꯝꯁꯤ ꯅꯪ ꯄꯪꯌꯥꯗ ꯌꯥꯕ ꯏꯃꯨꯡꯅꯦꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯍꯥ ꯑꯩꯁꯨ ꯍꯥꯏꯔꯤꯗꯅ ꯏꯃꯥꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯦꯅ ꯃꯆꯤꯟꯁꯦ ꯁꯨꯝ ꯈꯨꯝꯃꯤꯅꯤ ꯃꯁꯦ ꯃꯆꯤꯟꯁꯤꯗ ꯊꯥꯖꯤꯟꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯨꯝꯈꯣꯕ ꯅꯆꯤꯟꯗꯣ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯤ ꯉꯔꯥꯡ ꯃꯄꯨꯔꯣꯏꯕꯅ ꯐꯖꯅ ꯐꯨꯊꯈꯤꯕꯗꯨꯒꯤ ꯆꯩꯅꯥꯗꯨꯅ ꯑꯏꯪꯕꯤ ꯑꯌꯨꯛꯇ ꯍꯧꯒꯠꯂꯝꯗꯦ ꯅꯤꯡꯊꯦꯝ ꯊꯦꯡꯂꯐꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯒꯠꯂꯛꯇꯕꯗꯨꯗ ꯁꯥꯎꯔꯞꯅ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯁꯦ ꯏꯕꯦꯝꯃ ꯉꯥꯡꯂꯕꯁꯨ ꯉꯥꯡꯂꯦ ꯍꯥꯏ ꯅꯁꯥꯅ ꯈꯪꯅ ꯉꯥꯡꯗꯅꯕ ꯊꯕꯛꯇꯤ ꯇꯧꯗꯦ ꯍꯧꯒꯠꯂꯣ ꯀꯔꯤ ꯃꯪꯂꯤꯒꯦ ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯀꯅꯥ ꯂꯥꯛꯑꯒ ꯇꯧꯕꯤꯅꯦꯅ ꯇꯧꯔꯤꯕꯅꯣ ꯌꯥꯝ ꯊꯨꯅ ꯆꯩ ꯂꯥꯛꯇ꯭ꯔꯤꯉꯩ ꯍꯧꯒꯠꯂꯣ ꯑꯏꯪꯕꯤ ꯉꯔꯥꯡ ꯑꯍꯤꯡꯗꯨꯃ ꯀꯞꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯁꯤꯔꯤ ꯈꯨꯝꯂꯛꯏ ꯍꯧꯒꯠꯂꯛꯂꯒꯦ ꯃꯣꯏꯇꯥ ꯏꯁꯥꯁꯦ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤ ꯄ꯭ꯔꯄ꯭ꯔ ꯍꯧꯒꯠꯂꯣ ꯑꯩ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯒꯗꯧꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯊꯣꯛꯈꯤ ꯅꯤꯡꯊꯦꯝ ꯁꯦꯜ ꯇꯥꯟꯕꯗꯤ ꯌꯥꯝ ꯀꯜꯂꯤ ꯉꯥꯎꯁꯤꯟꯅꯗꯦ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏ ꯅꯤꯡꯊꯦꯝꯃꯨꯛ ꯐꯕ ꯅꯨꯄꯥꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯤꯡꯊꯦꯝ ꯃꯍꯥꯛꯁꯤ ꯑꯃꯔꯣꯝꯗ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕꯗꯗꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯁꯤ ꯃꯇꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯏꯪꯕꯤ ꯉꯝꯗ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯄꯣꯠꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯄꯣꯟꯅ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯨꯝꯊꯈ꯭ꯔꯤ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯛꯄ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯇꯥꯟ ꯆꯥꯔꯤ ꯑꯉꯥꯡ ꯇꯨꯝꯂꯤꯉꯩ ꯆꯥꯛ ꯆꯥꯍꯧꯔꯒꯦ ꯈꯟ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯐꯃꯨꯡꯗ ꯅꯤꯡꯊꯤꯅ ꯁꯨꯝꯂꯝꯂꯕ ꯃꯇꯨꯡ ꯇꯍꯥ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯆꯥꯛꯇꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯕꯅ ꯂꯣꯏꯔꯛꯀꯗꯧꯔꯤ ꯑꯏꯪꯕꯤ ꯃꯥꯗꯤ ꯆꯥꯕ ꯇꯪꯈꯥꯏ ꯆꯟꯗ꯭ꯔꯤ ꯇꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯕ꯭ꯔꯥ ꯀꯟꯅ ꯍꯦꯛꯇ ꯀꯞꯈꯠꯂꯛꯂꯝꯃꯤ ꯑꯉꯥꯡ ꯀꯞꯂꯤꯁꯤ ꯇꯥꯗ꯭ꯔꯣ ꯀꯩꯅꯣ ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯔꯤꯗꯨꯕꯣ ꯑꯏꯪꯕꯤ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯃꯈꯨꯠꯇꯨ ꯍꯥꯝꯗꯨꯅ ꯃꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯄꯝꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯦꯝ ꯃꯍꯥꯛꯇꯤ ꯆꯥꯛ ꯇꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯣꯏꯇꯥ ꯆꯥꯛ ꯇꯣꯛꯂꯗꯤ ꯑꯉꯥꯡꯁꯦ ꯑꯝꯇ ꯂꯧꯕꯤꯒꯦꯔꯥ ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯄ꯭ꯔꯞ ꯆꯥꯍꯧꯒꯦ ꯑꯉꯥꯡ ꯄꯝꯂꯒ ꯆꯥꯛ ꯆꯥꯕꯗꯣ ꯆꯥꯐꯝ ꯈꯪꯗꯦ ꯑꯏꯪꯕꯤ ꯅꯪꯁꯦ ꯑꯩꯅ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯅꯍꯜꯂꯤꯗꯨꯕꯣ ꯑꯩ ꯊꯕꯛ ꯆꯠꯇꯣꯔꯤꯕꯅꯤ ꯊꯦꯡꯈ꯭ꯔꯤ ꯑꯉꯥꯡ ꯂꯧꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯉꯟꯁꯨ ꯉꯜꯂꯤ ꯀꯨꯏꯔꯣꯏꯌꯦ ꯑꯩ ꯐꯠꯖꯔꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯕꯛꯁꯦ ꯅꯪ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ
ꯁꯦꯜꯁꯦ ꯅꯪ ꯑꯣꯏꯅ ꯇꯥꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ? ꯀꯩꯗꯧꯔꯒꯦ ꯃꯣꯏꯇꯥ? ꯑꯗꯨꯛ ꯐꯤꯡꯂꯤꯕꯗꯨꯕꯣ? ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇ ꯄꯥꯝꯕꯤꯌꯨ ꯍꯥꯏꯕꯈꯛꯅꯦ ꯑꯩꯗꯤ꯫ ꯀꯨꯏꯔꯦ ꯑꯩꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯉꯥꯡꯅ ꯈꯔ ꯌꯦꯜꯂꯛ, ꯃꯊꯤ ꯃꯌꯨꯡ ꯑꯃꯨꯛ ꯐꯥꯏꯖꯤꯜꯂꯛꯀꯅꯤ꯫ ꯀꯨꯏꯔꯦ ꯑꯩ ꯆꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯐꯪꯂꯛꯇꯕ꯫ ꯏꯁꯥꯁꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯗ ꯉꯁꯤꯗꯤ ꯃꯣꯏꯇꯥꯁꯨ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯅꯍꯥꯟꯈꯩꯗꯒꯤ ꯈꯖꯤꯛ ꯉꯟꯕꯗꯨꯗ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇ ꯂꯧꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ? ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯕ ꯇꯥꯔꯤꯗꯅ ꯅꯪ ꯃꯃꯥ ꯅꯠꯇ꯭ꯔꯣ? ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯐꯥꯎ ꯂꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯃꯃꯥ ꯑꯣꯏꯔꯨꯕꯒꯤ? ꯑꯩꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤ, ꯁꯦꯜ ꯇꯥꯜꯂꯤ, ꯏꯆꯥꯒꯤ ꯀꯔꯤꯃꯇ ꯋꯥꯠꯍꯟꯗꯦ꯫ ꯁꯤꯅꯤ ꯃꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡ꯫ ꯑꯗꯨꯅ ꯅꯪꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯗꯣ ꯂꯧꯕ ꯇꯝꯃꯨ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯊꯣꯛꯈꯤ꯫ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯍꯧꯏ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕꯀꯣ꯫ ꯑꯁꯨꯝꯅ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯥꯡꯒꯟꯗ ꯄꯣꯗꯨꯅ ꯃꯈꯨꯠꯇ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏ ꯀꯦꯊꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯀꯦꯊꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯀꯦꯊꯕꯤ, ꯇꯥꯔꯤꯕ꯭ꯔꯣ? ꯀꯦꯊꯕꯤ, ꯑꯩꯅꯦ, ꯑꯌꯤꯡꯕꯤꯅꯦ꯫ ꯀꯦꯊꯕꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯏꯆꯦ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯥꯈꯠꯂꯛꯑꯣ꯫ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯥꯔꯔꯣꯏꯒꯦ ꯏꯆꯦ, ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯔꯤ꯫ ꯁꯤ ꯅꯣꯏꯒꯤ ꯇꯦꯡꯀꯣꯠ ꯅꯍꯥꯟ ꯅꯪꯅ ꯉꯥ ꯊꯣꯡꯕ ꯍꯥꯞꯂꯒ ꯊꯤꯜꯂꯛꯄꯗꯨꯅꯤ꯫ ꯑꯩꯁꯦ ꯄꯤꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯗꯨꯅ ꯂꯩꯔꯕ꯫ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯤꯉꯩꯁꯤꯗ ꯍꯦꯛꯇ ꯊꯤꯜꯂꯛꯂꯕꯅꯤ꯫ ꯀꯦꯊꯕꯤ ꯇꯦꯡꯀꯣꯠꯇꯨ ꯂꯧꯁꯤꯟꯗꯨꯅ, ꯉꯥꯏꯍꯥꯛꯇꯗꯤ ꯐꯝꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯀꯣꯟꯅ ꯐꯝꯂꯒꯦ, ꯉꯁꯤꯒꯤꯗꯤ ꯅꯪ ꯁꯥꯎꯔꯅꯨ꯫ ꯏꯆꯦꯁꯦ ꯊꯕꯛ ꯂꯩꯍꯧꯗꯧꯕꯅꯤ꯫ ꯀꯨꯏꯅ ꯅꯠꯇꯦ ꯑꯌꯤꯡꯕꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨ꯫ ꯃꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯦꯝꯃꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯃꯥꯗꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯣꯏꯔꯝꯅꯤ ꯈꯟꯈ꯭ꯔꯤ꯫ ꯁꯤꯗ ꯅꯠꯇꯦ ꯃꯥꯅ ꯈꯜꯂꯤꯕ, ꯃꯥꯅ ꯍꯦꯛ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯒ ꯑꯌꯤꯡꯕꯤ ꯃꯍꯥꯛꯁꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯂꯝꯒꯅꯤ꯫ ꯁꯤꯅꯤ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤꯕ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯁꯥꯎꯏ꯫ ꯑꯌꯤꯡꯕꯤ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯒ ꯊꯣꯡꯒꯥꯜꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯦꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ, ꯀꯗꯥꯏ ꯆꯠꯂꯨꯏ? ꯍꯩꯃꯥ, ꯃꯩꯇꯥ ꯍꯟꯕꯤꯔꯛꯂꯝꯂꯦꯗꯅ꯫ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ꯫ ꯍꯪꯉꯤꯁꯤ ꯈꯨꯝ, ꯀꯥꯏ ꯆꯠꯂꯨꯒꯦ? ꯀꯦꯊꯕꯤ ꯍꯣꯏꯗ ꯃꯣꯏꯒꯤ ꯇꯦꯡꯀꯣꯠ ꯊꯤꯜꯂꯨꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯁꯥꯎꯔꯤꯉꯩ ꯃꯊꯛꯇꯨꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯀꯔꯤ? ꯑꯩꯅ ꯆꯪꯒꯅꯨ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯧꯑꯣꯏꯗ ꯑꯩꯒꯤ ꯋꯥ ꯂꯧꯗ ꯆꯪꯕꯁꯥꯏ꯫ ꯉꯁꯤꯗꯤ ꯅꯪ ꯈꯪꯒꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯃꯃꯥꯏ ꯍꯨꯠ ꯍꯨꯠ ꯂꯩꯗꯨꯅ ꯆꯩ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯑꯌꯤꯡꯕꯤ ꯄꯥꯈꯠꯅ, ꯃꯩꯇꯥ ꯉꯁꯤ ꯈꯛꯇꯅꯤ꯫ ꯅꯍꯥꯟ ꯃꯣꯏꯅ ꯏꯟꯁꯥꯡ ꯊꯤꯜꯂꯛꯄꯗꯨꯗ ꯇꯦꯡꯀꯣꯠꯇꯣ ꯂꯧꯕ ꯂꯥꯛꯇꯕꯗꯨꯗ ꯑꯩꯅ ꯊꯤꯜꯂꯨꯕꯅꯤ꯫ ꯑꯩ ꯂꯥꯟꯖꯔꯦ꯫ ꯇꯥꯗꯦ꯫ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯁꯝꯄꯟ ꯈꯥꯔꯤꯕ ꯋꯥꯁꯥꯗꯨ ꯍꯦꯛꯇ ꯁꯠꯇꯨꯅ ꯑꯌꯤꯡꯕꯤꯗ ꯀꯟꯁꯤꯜꯂꯤ꯫ ꯑꯌꯤꯡꯕꯤ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ, ꯑꯩꯍꯩꯃ, ꯈꯨꯔꯨ ꯀꯥꯏꯔꯦ꯫ ꯃꯩꯇꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦꯕ꯫ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯌꯦ꯫ ꯁꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯣ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯤ ꯂꯥꯟꯕ ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯩꯕꯨꯗꯨ ꯎꯁꯤꯠꯇꯕ, ꯑꯩꯅ ꯌꯥꯗꯦ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤꯅꯤ ꯅꯪꯅ ꯈꯟꯗꯅ ꯇꯧꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯩꯍꯣꯏꯃ, ꯑꯩ ꯁꯤꯔꯦ꯫ ꯑꯩꯍꯣꯏꯃ, ꯑꯌꯤꯡꯕꯤ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯆꯩꯅꯥꯗꯨ ꯈꯥꯡꯂꯤ꯫ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯕꯗꯨꯗ ꯇꯨꯡꯗ ꯄꯣꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯁꯥꯎꯅ, ꯑꯉꯥꯡ ꯀꯞꯂꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯊꯦꯝꯃꯨ ꯍꯥꯏꯕꯅꯦ꯫ ꯊꯦꯝꯒꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯝꯃꯕ ꯅꯪ ꯁꯤꯔꯦ ꯈꯪ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝ ꯃꯌꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯃꯔꯛꯇꯨꯗ ꯃꯧ ꯅꯍꯥ ꯑꯃꯒ ꯍꯦꯛ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯌꯨꯝꯗꯒꯤ ꯏꯁꯧ ꯂꯥꯡꯂꯒ ꯂꯥꯛꯄ ꯃꯆꯤꯡꯗꯨ ꯍꯟꯗꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯇꯥꯡꯂꯕꯗꯤ ꯀꯔꯤꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕꯅꯣ? ꯇꯔꯨꯕꯤ ꯃꯍꯥꯛꯁꯤ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯎꯕ ꯌꯥꯗꯕꯤ ꯃꯧ ꯅꯍꯥ ꯑꯃꯅꯤ꯫ ꯑꯗꯨꯅ ꯏꯔꯥꯡ ꯃꯤꯅꯣꯡ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯎꯖꯍꯧꯗ꯭ꯔꯦ꯫ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯊꯥꯗꯥ꯫ ꯅꯤꯡꯊꯦꯝ ꯈꯨꯝꯂꯝꯗ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯇꯔꯨꯕꯤꯅ ꯈꯨꯗꯥꯡꯗꯨ ꯐꯥꯗꯨꯅ, ꯉꯥꯏꯈꯨꯑꯣ ꯇꯥꯗꯥ, ꯅꯆꯟꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯁꯥꯈꯤꯁꯤ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯊꯨꯔꯕ꯭ꯔꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤꯒꯦꯒ ꯊꯧꯔꯤꯁꯤꯕꯣ? ꯅꯤꯡꯊꯦꯝ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ, ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ꯫ ꯑꯩꯒꯤ ꯅꯨꯄꯤ ꯐꯨꯕ ꯄꯦꯜꯍꯧꯗꯕ ꯈꯨꯠꯁꯤꯅ ꯅꯆꯨꯕꯥꯗꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯑꯩ ꯁꯤꯕꯨ ꯄꯪꯌꯥ ꯌꯥꯕ ꯅꯨꯄꯥꯗꯧꯅ꯫ ꯑꯇꯩꯗ ꯌꯥꯔꯕꯁꯨ ꯅꯪꯒꯤ ꯏꯔꯥꯡꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕ? ꯁꯛꯇꯥꯁꯤꯗꯤ꯫ ꯁꯤ ꯍꯥꯏꯔꯝ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯆꯠꯈꯤ꯫ ꯇꯔꯨꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯔꯨꯕꯤ ꯑꯩꯉꯣꯟꯗ ꯉꯥꯎꯔꯛꯇ꯭ꯔꯤꯁꯤ꯫ ꯑꯇꯩ ꯅꯨꯄꯥꯁꯤꯡꯗꯤ ꯑꯩꯅ ꯏꯔꯥꯡ ꯍꯧꯖꯤꯟꯕꯗ ꯃꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯁꯤꯃꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ꯫
ꯏꯔꯥꯡ ꯐꯔꯥꯡ ꯌꯥꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗꯥꯏ ꯏꯃꯥꯏ ꯄꯦꯝꯃ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯨꯗ ꯑꯩꯅ ꯑꯅꯝ ꯀꯟꯆꯤꯟ ꯍꯦꯟꯖꯤꯜꯂꯨꯔꯕꯗꯤ ꯆꯩꯒ ꯁꯣꯏꯗꯅ ꯆꯥꯒꯅꯤ ꯑꯁꯨꯝꯅ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯝꯊꯥ ꯂꯣꯏꯔꯛꯇꯨꯅ ꯀꯥꯂꯦꯟ ꯆꯪꯂꯛꯄ ꯃꯇꯝꯅꯤ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯒꯤ ꯑꯉꯥꯡ ꯌꯥꯝꯅ ꯅꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯔꯛꯁꯤꯗ ꯑꯌꯤꯡꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦꯟꯊꯣꯏꯕꯁꯨ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯝꯃꯤ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯇꯧꯕꯤ ꯅꯤꯡꯊꯦꯝꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯂꯩꯔꯪ ꯑꯗꯨꯗꯤ ꯃꯩ ꯃꯨꯠꯇꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎ ꯅꯤꯡꯊꯦꯝ ꯆꯥꯛꯈꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯁꯨꯃꯥꯡꯗ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯄꯣꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯊꯦꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯊꯣꯡꯒꯤꯗꯤ ꯂꯩꯇꯗꯅ ꯍꯧꯖꯤꯛ ꯐꯥꯎ ꯀꯩꯗꯧꯔꯤꯕ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅ ꯊꯤꯕꯣꯡ ꯆꯥꯕ ꯊꯛꯄ ꯉꯝꯅꯕ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯌꯨꯛꯀꯤ ꯆꯥꯛꯁꯤꯗ ꯉꯜꯂꯨ ꯍꯥꯏꯕꯁꯦ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯕꯁꯦ ꯅꯪ ꯂꯧꯗꯦꯕ ꯍꯥ ꯃꯣꯏꯇꯥ ꯆꯥꯛꯇꯨ ꯊꯣꯡꯒꯦ ꯇꯧꯖꯔꯝꯕꯅꯤ ꯑꯗ ꯑꯉꯥꯡꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯃꯄꯥꯟꯁꯤꯗ ꯉꯥꯏꯍꯥꯛ ꯑꯉꯥꯡ ꯊꯦꯝꯂꯝꯕꯅꯤ ꯆꯥꯛꯄꯨꯗꯤ ꯊꯣꯡꯂꯔꯗꯧꯅꯤ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ ꯄꯥꯎꯈꯨꯝꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯨꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯩꯅ ꯁꯤ ꯉꯥꯡꯂꯒ ꯅꯪꯅ ꯁꯤ ꯈꯨꯝꯕꯅ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯂꯩꯔꯕꯅꯤ ꯅꯪꯗꯤ ꯑꯌꯤꯡꯕꯤ ꯃꯆꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯋꯥꯕꯒ ꯀꯩꯒ ꯃꯄꯨꯔꯣꯏꯕꯅ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯄꯁꯤꯗ ꯉꯁꯤꯗꯤ ꯃꯍꯥꯛ ꯈꯖꯤꯛ ꯁꯥꯎꯔꯝꯅ ꯈꯨꯝꯂꯛꯏ ꯈꯨꯝꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯍꯣꯠꯅꯔꯤꯗꯅ ꯃꯁꯤꯗ ꯃꯣꯏ ꯇꯥꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯂꯕꯗꯤ ꯑꯩꯁꯨ ꯆꯤꯟ ꯑꯃ ꯄꯥꯟꯂꯤꯕ ꯀꯧꯕꯅꯤꯅ ꯃꯁꯥꯅ ꯈꯨꯝꯕ ꯇꯥꯕꯅꯤ ꯑꯣꯏ ꯃꯆꯤꯟꯒ ꯈꯨꯝꯃꯤꯅꯦ ꯈꯨꯝꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯆꯥꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯕꯨ ꯃꯣꯏ ꯇꯥꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯪꯕ꯭ꯔꯣ ꯑꯍꯤꯡ ꯑꯉꯥꯡꯁꯤꯅ ꯑꯗꯨꯛ ꯀꯟꯅ ꯀꯞꯄꯕꯨ ꯍꯟꯅ ꯌꯦꯡꯗ ꯇꯨꯝꯂꯒ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯔꯨꯔꯒ ꯑꯩꯗꯤ ꯌꯨꯝꯒꯤ ꯄꯟꯖꯥꯎ ꯄꯨꯔꯤꯕ ꯅꯨꯄꯥꯅꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯅꯊꯤꯃꯣꯡ ꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯣꯏꯇꯥ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯃꯣꯏꯇꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯑꯗꯨꯒꯨꯝ ꯑꯩꯁꯨ ꯃꯣꯏꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏꯇꯥꯅꯗꯤ ꯑꯩꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯦ ꯂꯧꯕ ꯈꯪꯉꯝꯂꯣꯏ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯅꯤꯕ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯌꯤꯡꯕꯤ ꯄꯦꯟꯗꯅ ꯅꯣꯡꯃꯇꯅ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯕꯗ ꯃꯣꯏꯇꯥꯅ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯁꯤꯃꯗꯤ ꯐꯩ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯉꯥꯡꯁꯤꯃꯒ ꯈꯌꯥꯝ ꯋꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯦ ꯅꯪꯅꯕ ꯍꯣꯠꯅꯩ ꯃꯣꯏꯇꯥ ꯀꯔꯤꯒꯤ ꯈꯪꯗꯦ ꯊꯨꯠ ꯂꯥꯎꯕ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤ ꯇꯧꯕꯒꯤꯔꯣ ꯅꯪꯅ ꯊꯕꯛ ꯍꯥꯏꯔꯤꯁꯤꯕꯣ ꯏꯕꯦꯝꯃ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯊꯕꯛ ꯅꯠꯇꯦ ꯈꯪꯉꯕ ꯑꯌꯤꯡꯕꯤ ꯉꯁꯤꯗꯤ ꯍꯟꯗꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯅ ꯍꯥꯏꯔꯛꯏ ꯐꯩ ꯊꯨꯠ ꯂꯥꯎꯕ ꯊꯕꯛꯁꯤꯡꯁꯦ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯇꯧꯕꯤꯍꯧ ꯑꯩꯗꯤ ꯆꯠꯂꯅꯤ ꯏꯄꯥꯝꯗ ꯑꯩ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯅꯤꯗꯅ ꯃꯇꯝꯗꯨꯗ ꯅꯪꯁꯨ ꯈꯪꯂꯛꯀꯅꯤ ꯆꯠꯈꯣꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯧꯖꯤꯛꯃꯛ ꯆꯠꯈꯣ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯃꯅꯪꯒꯟꯗꯒꯤ ꯑꯉꯥꯡꯗꯨ ꯂꯧꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯐꯠ ꯄꯤꯁꯤꯜꯂꯤ ꯁꯦ ꯅꯆꯥꯁꯦ ꯑꯩ ꯄꯨꯕ ꯉꯝꯂꯣꯏ ꯅꯪꯒ ꯂꯩꯃꯤꯟꯅꯍꯧ ꯑꯗꯨꯒ ꯑꯩ ꯀꯧꯕ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯉꯝꯂꯔꯣꯏ ꯈꯥꯡꯕ ꯁꯤ ꯍꯥꯏꯔꯝ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯆꯠꯈꯤ ꯅꯤꯡꯊꯦꯝꯃꯥꯁꯨ ꯆꯠꯅꯤꯡ ꯆꯠꯆꯧ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯨꯛꯇꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯃꯆꯥ ꯄꯨꯗꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯉꯥꯡ ꯆꯦꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯨ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯨ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗ ꯈꯪꯍꯟꯒꯦ ꯈꯟ ꯊꯑꯣꯏꯅ ꯃꯆꯥꯕꯨ ꯊꯝꯂꯝꯂꯤꯕꯅꯤ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯕꯗ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕꯗꯤ ꯅꯤꯡꯊꯦꯝꯅ ꯇꯧꯔꯝꯃꯤ ꯅꯤꯡꯊꯦꯝ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯥꯛ ꯊꯣꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡꯗꯨꯁꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏꯖꯩ ꯇꯧꯔꯗꯧꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯁꯨ ꯉꯥꯏꯍꯥꯛꯇ ꯀꯨꯏꯅ ꯇꯨꯝꯂꯒ ꯂꯩꯕꯁꯤ ꯍꯩꯅꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯆꯥꯛꯁꯦ ꯃꯥ ꯇꯨꯝꯂꯤꯉꯩ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯁꯤ ꯌꯥꯗꯦꯕꯁꯦ ꯀꯞꯂꯛꯄꯅꯤ ꯍꯦꯛꯇ ꯍꯥꯜꯂꯦ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯜꯂꯤ ꯏꯄꯥꯒꯤ ꯍꯦꯟꯊꯣꯏꯕ ꯁꯦ ꯐꯛꯁꯤꯗ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯧꯁꯤ ꯏꯄꯥ ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯊꯣꯛꯈꯤꯒꯦ ꯂꯣꯏꯔꯒ ꯅꯪ ꯑꯃꯨꯛ ꯏꯄꯥꯅ ꯏꯟꯕꯤꯒꯦ ꯐꯛꯇꯨꯗ ꯍꯦꯛ ꯊꯝꯒꯦ ꯇꯧꯕꯒ ꯑꯉꯥꯡ ꯑꯗꯨ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯀꯟꯅ ꯀꯞꯂꯛꯂꯤ ꯆꯍꯤ ꯑꯃꯗꯩ ꯍꯦꯜꯂꯕꯅꯤ ꯅꯤꯡꯊꯦꯝ ꯃꯊꯥ ꯁꯥꯅ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯐꯛꯁꯤꯗ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯧ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯩꯕꯨ ꯃꯁꯤ ꯄꯣꯔꯒ ꯆꯥꯛ ꯆꯥꯕ ꯇꯥꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯐꯝꯗꯁꯨ ꯄꯣꯔꯒꯅꯤ ꯑꯩꯅ ꯁꯨꯗꯧꯔꯤꯕꯁꯦ ꯃꯥꯗ ꯄꯣꯕꯗ ꯑꯩ ꯊꯕꯥꯛꯁꯦ ꯏꯄꯨꯝ ꯆꯪꯂꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯤꯡꯊꯦꯝ ꯃꯆꯥꯅꯨꯄꯥꯗꯨ ꯄꯣꯔꯒ ꯆꯥꯛ ꯆꯥꯔꯤ ꯁꯣꯝꯗꯅ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯏꯃꯥꯒꯤ ꯑꯌꯤꯡꯕꯤꯌꯥ ꯅꯪꯕꯨ ꯅꯤꯡꯊꯦꯝꯗꯨ ꯏꯁꯨ ꯃꯆꯥꯗꯨꯒ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤ ꯅꯪꯕꯨ ꯅꯌꯨꯝꯗ ꯍꯜꯂꯣ ꯀꯩꯗꯧꯒꯦ ꯃꯥꯅ ꯋꯥꯔꯒꯕꯨ ꯑꯩ ꯀꯧꯕ ꯂꯥꯛꯂꯣꯏꯗ꯭ꯔꯣ ꯋꯥꯗꯕꯒꯤꯅꯤ ꯑꯩ ꯀꯧꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯕ ꯌꯥꯗꯕꯅꯤ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯅꯪ ꯏꯁꯨꯗꯨꯗꯤ ꯃꯕꯨꯛ ꯊꯛꯂꯤꯕꯅꯤ
ꯃꯥꯗꯤ ꯂꯧꯕꯤꯔꯨꯁꯤꯗꯅ ꯏꯁꯨꯗ ꯃꯕꯨꯛ ꯊꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯅꯦ ꯃꯁꯥꯗꯣ ꯑꯗꯨꯒꯤ ꯏꯃꯥꯅ ꯋꯥꯔꯨꯅꯨ ꯃꯄꯥ ꯄꯩꯁꯥ ꯄꯥꯏꯕꯅꯤ ꯁꯟ ꯁꯪꯒꯣꯝ ꯂꯩꯗꯨꯅ ꯄꯤꯊꯛꯂꯝꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯪ ꯉꯥꯡꯅꯕꯁꯤꯗꯤ ꯕꯥ ꯑꯩ ꯄꯦꯜꯂꯤ ꯅꯪ ꯊꯣꯛꯄ ꯇꯧꯔꯣꯏ ꯏꯕꯦꯝꯃ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯂꯣꯏꯔꯦ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯊꯕꯛ ꯁꯨꯕ ꯆꯠꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯉꯥꯡꯕꯨ ꯂꯧꯒꯗ꯭ꯔꯥ ꯃꯁꯝ ꯍꯥꯠꯄ ꯄꯥꯎ ꯁꯪꯗ꯭ꯔꯤ ꯃꯍꯥꯛ ꯑꯉꯥꯎꯕ ꯃꯥꯜꯂꯤ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯕꯒꯤ ꯃꯃꯤꯠ ꯃꯅꯥꯀꯗꯨ ꯏꯀꯨꯠ ꯀꯨꯠꯁꯤꯜꯂꯤ ꯃꯇꯝ ꯈꯔꯁꯤꯗ ꯃꯍꯥꯛꯁꯨ ꯈꯪꯂꯕꯅꯤ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯂꯒ ꯃꯆꯥꯗꯨ ꯄꯣꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯏꯔꯝ ꯁꯤꯠ ꯆꯤꯡꯂꯤ ꯋꯥꯏ ꯁꯤꯠꯅ ꯁꯤꯠꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯍꯥꯟꯅꯗꯤ ꯊꯕꯛ ꯉꯥꯏꯍꯥꯛ ꯋꯥꯔꯨꯔꯁꯨ ꯌꯨꯝꯗ ꯍꯜꯂꯛꯄꯒꯗꯤ ꯄꯣꯊꯥꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯎꯀꯥꯏꯅꯤ ꯑꯩꯅ ꯇꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯖꯥꯠꯅꯣ ꯃꯇꯝ ꯈꯔ ꯃꯄꯥꯝꯗ ꯂꯩꯔꯕꯗꯤ ꯀꯣꯛ ꯍꯜꯂꯛꯑꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯀꯧꯗ꯭ꯔꯦ ꯃꯇꯤꯛ ꯁꯨꯡꯂꯥꯛꯀ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯁ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯞꯆꯅꯤꯡꯕꯒ ꯇꯣ ꯁꯤ ꯃꯕꯨꯛ ꯂꯥꯝꯃꯝꯃꯅꯤ ꯑꯗꯨꯅꯅꯤ ꯃꯈ꯭ꯌꯥꯠꯁꯦ ꯐꯛꯇꯣꯛꯂꯒ ꯀꯞꯂꯛꯂꯤꯁꯦ ꯃꯥꯒꯤ ꯁꯪꯒꯣꯝꯗ ꯂꯩꯕꯗꯁꯨ ꯑꯩꯁꯦ ꯀꯨꯠꯂꯕꯅꯤ ꯅꯤꯡꯊꯦꯝ ꯍꯣꯕꯦ ꯍꯣꯕꯦ ꯋꯥꯏ ꯁꯤꯠꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯁꯪꯒꯣꯝ ꯁꯦꯝꯗꯨꯅ ꯄꯤꯊꯛꯏ ꯂꯣꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯑꯃꯨꯛ ꯊꯥꯜꯂꯤ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯏꯄꯨꯝ ꯊꯤꯠꯂꯤ ꯇꯟꯖꯥꯗꯨꯗ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯑꯃꯨꯛ ꯂꯩꯔꯝꯗꯗꯨꯅ ꯃꯆꯥꯗꯨ ꯄꯣꯠꯁꯤꯟ ꯏꯁꯤꯡ ꯄꯨꯟꯗꯨꯃ ꯄꯥꯏ ꯃꯝꯂꯤ ꯃꯔꯛꯇꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯨꯛ ꯆꯦꯜꯂꯤ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯁꯤꯡꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧꯕꯨ ꯎꯕꯗ ꯅꯣꯛꯃꯤ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯃꯗꯨꯒ ꯆꯪꯗꯦ ꯃꯀꯣꯛꯇ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯊꯣꯡꯀꯠꯂꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ ꯆꯠꯅ ꯀꯞꯂꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯍꯣ ꯏꯪꯕꯤ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯌꯨꯝ ꯑꯃ ꯄꯥꯟꯕꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯨꯝ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯎꯊꯣꯛꯅ ꯆꯥꯎꯔꯝꯗꯦ ꯅꯪ ꯂꯩꯇꯕꯗ ꯑꯩꯗꯤ ꯈꯣꯡ ꯈꯨꯠꯁꯦ ꯄꯨꯝꯇꯦꯛ ꯇꯧꯔꯤ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯑꯣ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯌꯨꯝ ꯌꯧꯔꯒ ꯆꯥꯛꯁꯨ ꯑꯃꯨꯛ ꯊꯣꯡꯂꯨꯗꯣꯏꯅꯤ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯃꯤ ꯉꯥꯡꯗꯅ ꯑꯉꯥꯎꯕ ꯑꯃꯒꯝ ꯅꯤꯡꯊꯦꯝ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯤꯡꯊꯦꯝ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯃꯆꯥꯗꯨ ꯃꯅꯥꯍꯣꯡ ꯁꯥꯗꯨꯅ ꯄꯣꯔꯒ ꯑꯏꯪꯕꯤꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯤ ꯃꯌꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯩꯃ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗꯦ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣ ꯅꯁꯛ ꯅꯁꯥꯒꯗꯨ ꯈꯨꯊꯤ ꯆꯥꯗ ꯊꯤꯔꯤꯅꯤ ꯅꯪꯕꯣ ꯀꯔꯤꯃꯇ ꯆꯥꯗ꯭ꯔꯕꯔꯣ ꯅꯌꯥꯡꯒꯗꯨꯅ ꯀꯪꯕꯗ ꯌꯥꯗ꯭ꯔꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯏꯪꯕꯤꯅ ꯑꯣꯏꯔꯝꯕ ꯐꯤꯕꯝꯗꯨꯕꯨ ꯅꯪꯅ ꯑꯣꯏꯔꯤꯕꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯇꯥꯅꯕ ꯏꯁꯥꯅ ꯁꯤꯟꯖꯕꯅꯤꯕ ꯑꯏꯪꯕꯤ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯦꯞꯂꯤꯕꯗꯨ ꯎꯏ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯖꯗꯦ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯦꯛꯇ ꯀꯞꯂꯛꯂꯤ ꯅꯨꯄꯤ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯅꯉꯣꯟꯗ ꯐꯨꯔꯔꯣꯏ ꯆꯩꯁꯨ ꯆꯩꯔꯔꯣꯏ ꯑꯩ ꯂꯥꯜꯂꯦ ꯅꯪ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯊꯨꯅ ꯁꯤꯗꯧ ꯃꯥꯜꯂꯦ ꯍꯥꯏꯍꯩꯗꯦ ꯀꯔꯤꯅꯣ ꯅꯨꯄꯥ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯁꯤ ꯍꯧꯒꯠꯂꯨꯇ ꯍꯣꯏꯗꯤ ꯑꯩꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯊꯨꯠꯀꯤ ꯊꯕꯛꯅꯤ ꯍꯥꯏꯈꯤꯕꯗꯣ ꯊꯨꯠꯀꯤ ꯊꯕꯛꯁꯤꯡꯗꯨꯅꯗꯤ ꯑꯩꯕꯨ ꯐꯛꯂꯥꯡꯗ ꯂꯩꯕ ꯆꯨꯝꯃꯜꯍꯜꯂꯤꯕꯁꯦ ꯑꯗꯨꯅꯤ ꯈꯪꯂꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯂꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯣꯔꯒ ꯆꯥꯛ ꯆꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯑꯩ ꯈꯪꯂꯤ ꯑꯩꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯒꯤ ꯑꯩ ꯅꯪꯅ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡ ꯑꯉꯥꯡꯁꯨ ꯂꯧꯊꯣꯛꯄꯤꯔꯒꯦ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯑꯩꯅ ꯉꯝꯕ ꯈꯨꯗꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯣꯏꯅꯤ ꯂꯣꯏꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯗꯣꯏꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯤꯡꯊꯦꯝꯅ ꯑꯏꯪꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯏꯪꯕꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ